ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯦꯅꯨ ꯈꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯖꯨꯒꯤꯟꯗ꯭ꯔꯣ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯁꯦ ꯉꯟꯅ ꯆꯍꯤ 12ꯗ ꯅꯨꯄꯤ ꯊꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔ ꯍꯜꯂꯤ꯫ ꯃꯥꯅ ꯃꯇꯝꯗꯨꯗ ꯆꯍꯤ 15ꯃꯨꯛ ꯁꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡ ꯌꯨꯝꯕꯥꯟ ꯍꯥꯏꯗꯅ ꯅꯧꯅ ꯏꯆꯥꯃꯨꯛ ꯌꯥꯎꯁꯜꯂꯛ ꯂꯝꯅꯒ ꯈꯨꯡꯒꯪꯗꯒ ꯂꯩꯁꯜꯂꯨꯒꯨꯝ ꯇꯧ꯫ ꯂꯧꯁꯤꯡꯁꯨ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯧꯗꯕꯒ ꯍꯤꯡꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯕꯕꯥ ꯏꯃꯥꯗ ꯑꯩꯌꯥꯗ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯒꯦ ꯅꯃꯧ ꯅꯨꯄꯤꯒ ꯅꯈꯣꯏ ꯂꯩꯃꯤꯟꯅꯍꯧꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯀꯨꯝꯃꯛꯏ, ꯅꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯔꯣ, ꯃꯈꯣꯏ ꯋꯥꯛꯁꯣꯞꯇꯨꯗ ꯅꯪꯁꯨ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯗꯨꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯇꯟꯗꯤ ꯇꯜꯂꯤꯗ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯁꯛꯄꯨ ꯀꯥꯝꯅꯔꯛꯇꯣꯔꯦ꯫ ꯊꯥꯏꯅꯗꯒꯤꯁꯨ ꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯐꯨꯔꯛꯄꯅꯤ꯫ ꯄꯨꯈ꯭ꯔꯤꯗꯒ ꯑꯩꯁꯦ ꯃꯥꯅ ꯂꯪꯊꯔꯝꯗꯅ ꯏꯔꯥꯛꯅꯔꯒ ꯁꯤꯒꯦ ꯇꯧꯕ ꯐꯥꯎ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯗ꯭ꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗꯒꯤ ꯀꯔꯤ ꯍꯥꯏꯕ, ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣ? ꯅꯪꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯥꯏꯗꯒꯤ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯃꯥꯅ ꯑꯩ ꯐꯨꯅꯤ ꯗꯞ ꯇꯧꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯥꯛꯅꯍꯟꯈꯤꯕꯗꯒꯤ ꯁꯨꯝ ꯏꯁꯤꯡ ꯀꯨꯝꯕ ꯀꯤꯈꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩ ꯏꯔꯣꯏꯕ ꯍꯩꯍꯧꯗ꯭ꯔꯤꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯆꯠꯂꯝꯗꯥꯏꯗꯨꯗ ꯕꯕꯥ ꯏꯃꯥꯒ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯦ ꯏꯝꯐꯥꯜꯗ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩ ꯆꯠꯂꯕꯅꯤꯅ ꯃꯄꯥꯝꯗ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯃꯥꯁꯨ ꯆꯠꯈ꯭ꯔꯕꯅꯤ꯫ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕ ꯅꯠꯇꯦ ꯃꯇꯝꯗꯨꯒꯤ ꯌꯨꯝꯕꯥꯟꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯕ ꯒꯥꯔꯤ ꯁꯦꯝꯒꯦ ꯍꯥꯏꯔꯤꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯗꯗꯥꯅ ꯑꯗꯨꯝꯅ ꯍꯪꯉꯛꯀꯅꯤꯁꯦ ꯑꯗꯨꯝ ꯈꯪꯉꯕꯅꯤ꯫ ꯀꯨꯆꯨꯗꯨꯒ ꯏꯌꯥꯝꯕꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯄꯨꯔꯥ ꯕꯤꯍꯥꯔꯤꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯗꯗꯥ ꯑꯩ ꯁꯤꯗ ꯂꯩꯒꯦ ꯂꯥꯛꯑꯕꯅꯤ, ꯑꯥꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯀꯔꯤ ꯀꯔꯤꯅೋ ꯁꯨꯔꯒꯦ ꯂꯥꯛꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯍꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯁꯤꯗ ꯅꯪꯅ ꯍꯩꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ, ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯅꯪꯗꯤ ꯑꯩꯅ ꯁꯤꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯅ ꯂꯥꯛꯏꯕ ꯑꯣꯏꯔꯦ, ꯊꯨꯅ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯃꯝꯗ꯭ꯔꯤꯉꯩ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯗꯗꯥ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯍꯩꯅꯤ ꯀꯩꯅꯣ, ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ, ꯅꯪꯅ ꯁꯤ ꯇꯧ ꯍꯥꯏꯕꯗꯨ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯗꯗꯥꯅ ꯑꯃꯨꯛ ꯌꯥꯔꯣꯏꯃꯦ, ꯑꯩ ꯅꯪ ꯇꯥꯛꯂꯤꯕꯒꯤ ꯃꯇꯝ ꯂꯩꯇꯦ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯗꯗꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯨꯗ ꯋꯥꯛꯁꯣꯞ ꯌꯥꯎꯕ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯅꯥꯎꯕ ꯂꯩꯖꯔꯁꯅꯨ ꯀꯩꯅꯣ, ꯑꯩ ꯇꯌꯔ ꯐꯣꯠꯄ ꯇꯝꯕꯤꯒꯦ, ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯤ ꯑꯉꯥꯡꯁꯦ ꯑꯥꯗ ꯊꯕꯛ ꯁꯨꯐꯝ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯥꯈꯠꯆꯔꯤꯕꯁꯤ꯫ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯣ, ꯑꯩ ꯀꯩ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯔꯒꯦ, ꯑꯗꯣ ꯅꯪ ꯁꯤꯗ ꯂꯩꯔꯒ ꯀꯣꯏꯆꯠ ꯆꯠꯄꯗꯤ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯅ ꯑꯃꯨꯛ ꯑꯁ ꯑꯍꯟ ꯅꯪ ꯁꯤꯃ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ರೆ꯫ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯇꯨꯅ ꯃꯐꯝ ꯑꯗꯥꯏꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯈꯪꯕ ꯍꯧꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯃꯨꯛ ꯗꯗꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯁꯨꯝ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯄꯨꯡꯆꯠꯇ ꯆꯠꯄ ꯍꯧꯔꯛꯑꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯃꯛꯄꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯟꯗꯨꯅ ꯃꯥꯁꯨ ꯁꯤꯗ ꯄꯨꯟꯅ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒꯦ ꯈꯟꯅ ꯄꯨꯂꯞ ꯑꯩꯈꯣꯏꯁꯦ ꯑꯁꯥꯒꯤ ꯚꯔꯥ ꯑꯃ ꯊꯤꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯚꯔꯥ ꯃꯄꯨꯗꯨꯁꯨ ꯌꯨꯔꯥꯏ ꯆꯨꯕ ꯃꯤꯅꯦ, ꯑꯗꯨꯅ ꯊꯥꯒꯤ ꯄꯩꯁꯥꯒꯁꯤ ꯀꯥꯎꯈꯤꯗꯅ ꯊꯧꯔꯛꯇꯕꯒ ꯌꯥꯎꯔꯝꯃꯤ꯫ ꯃꯩ ꯏꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯅꯤ ꯀꯥꯏꯅ ꯚꯔꯥ ꯃꯄꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯣꯁꯇꯦꯜ ꯑꯃꯁꯨ ꯍꯥꯡꯉꯝꯃꯤ꯫ ꯑꯗꯨꯝ ꯃꯔꯥꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯇꯥꯏ꯫ ꯃꯗꯨꯒꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇꯨ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ꯫ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯅꯣꯝ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯃ ꯌꯥꯡꯀꯣꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯞꯄꯒ ꯑꯊꯦꯡꯕꯗꯨꯗ ꯍꯦꯛꯇ ꯂꯝꯖꯥꯎ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯗꯧꯔꯤꯅꯣ ꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯥꯒꯤꯗꯨ ꯀꯣꯟꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯥꯟꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯁ ꯃꯁꯤꯗꯤ ꯕꯨꯠ ꯁꯥꯟꯅꯕ ꯃꯥꯜꯂꯤ, ꯌꯦꯡꯉꯨꯅꯨ ꯐꯠꯇꯕꯅꯤ, ꯁꯨꯃꯥꯏꯅ ꯃꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯎꯍꯧꯕꯁꯤ ꯐꯠꯇꯦ, ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯜꯂꯨ ꯍꯥꯏꯔꯝꯃꯤ꯫
Maduda madi nupido yengbadum panadum nungairi lonsalukino. Hostelgi satrasingsu yengnarisi haidana. Made lumaga thawai tana yengamme. Konadi aina thongnawadu gamlongi lonsalame. Aduga tummo hairame. Numitugi nonghek nganbaga hostelda leiba angang nupi masa ama. Wanthare haidana mafum adonda. Mi langba makhol ama ibanina tarame. Maduda ibani su kaidorabano haidana. Yengma sangubada yumbu ahaladugi masanupaduna. Akwese barada leibai usitrira karino sumna haidee. Kaino karaidano mi angang singi manakta. Nakoy ekta pukchangda sangba yabro. Nakoyga makoyga tungali sangba yaroi tingai. Yumbu ahaladu thorakhi. Aduga yengonda zugin kaidore hairino hangai. Aduga makoy mapa masasi yasu yanadabane. Maduda aina pabung angang ama wanthakraba mali hairame. Yumbugi masanupaduna mokai haiba nang hujikkido. Nang yamna khangabo kanamata karimata taude haidana. Aigi saga ilaktana taurame. Aduki nupado saksu karakai. Mi noiraga wangaga mamaiga paaga. Sakti khukaka mani. Aduna mana yengonda taurokpaduda. Yumbu ahaladuna kainone ibungo mingonda adumaina tauba hangnabro. Zugin chango karisu taude hairakhi. Aisu khoidokse piri thitpa makai aigi nupiga. Akoi kada muk sangame. Aigi nupina so muk asasigi nupase sakyamna kai. Makhoi sida lai kaina taurizara khangde. Aide sida leibase hainadre. Atopa mafam amada leirugasi hairei. Aina makhoi aisu khallini. Magi hujiki mawong mataudu. Karadi henmali pasa paire kaina muizara khangde. Asina angangsinggi hostelgi lingkhalisi. Judmen saramoy mapa masagi sakta siga hairame. Aina adumna haibaduda yumbu ahalladu. Aham maha tauraga khoigi kada sangakhi. Aisu haikai haidu uraga ahalladu sangakpaduda. Aisi phuklangna haugalame. Yumbu ahaladuna muk Jugindro ay tahawdeda karisu kaide. Nangsu sawdada ngangjari. Ado nang thabak salamdayda nang pabunggi tangkhay ama lobiramo. Basa sida leire haidana lupa yang kay pirame. Aina so makoy pabung ay hunan salamdayda lobirage. Ado pabung sak saramdayda so dum yusi. Ayukta thakro hangame. Ahaladuna muk Jugindro naming dugan na sakasana dihe. Yubu pungsing matam leibro thakpagi. Noida thauno kwede ahan wairi siraga suyare. Natraga filmgi mawongda aigi punsi wari mati ama lithoro haibro. Yengone na koy nadi na koy pabung se nungay na leranggoto boy mandra. Zugin ay karisu nungay te. Isa sungang na bayade aigi wari yamna lay. Puna ay na koy da wari tauke. Ado ay hulen nang tabag salamday ngay ko ngamaroy. Isa di marumok pa ni aigi duhana. Salaw na mukta lobiru so haidere. Ay na so hohoy ado ngayak layraga tokbiru ke haidame. Ahaladu su ture ko kitang tuzalo hairamaga mapanda thoki. Matamadu iso angang khara uipaduda. Sumnungaydana tawjari bazani. Agi nupina su mogi minaydongna. Yulobaga tharadana nang su yani satkeda hai. Nang mi oiraroi haire. Ay namuk kaino hemigi mayumda leiruragadi. Sumayna khara tawga tabane. Aduwa ahalase su ipagumbane. Atay su nate ado sakungi awad apa. Posaydo hairo ay puna layba thuurage hairame. Asumna aigi nupiga iga awada pa yengminaringay. Handak so kaidorabano khangde ay na mapanda thoga yengubada. Hostel aduda layba angang nupi masama. Gyan mangdo na miyoy khara na pamaga. Gari bel amada hapaga pukiba upawrame. Yumbu halado so matay amada masanupado na taurido. Tumina yengdo na lay. Ay ubado da halado na yangkalagdo na. Magi yudo laururo hayda na inggit piraki. Ay so dukan thom day duda aigi nupida sumna hayrame. Asi wanthaba nga ama yawrisibu tanpak manbasina kamta tawde kaina ilakpiga tawi. Paredo ay thurage jaga se karino ma tawbra khande. Asumna hairamaga ise adum dukanda thorame. Ahladugi yudu so aina lobirame. Masigi matung numitugi nok hekan baga. Hostel aduda leiba satra kharadi. Khawjaw yumduna mayum da loina haidana ki. Madu satra amana wantharakibado madigi oiduribani. Nong ninigi matung thangde numisida amo. Hojiki akoigi hek maningda leiba lambin sorok adumdagi. Sarikingba makhol ama muktarame. Adumayna makhondo tarabanina adu makhoiso hawgalaga. Kanano karino do yengame. Matamaduda mamangda dayda nupi ama. Bus hanabagi mawongda tawrambadu. Hanakso magbus hanabagi mawongda. Sarika kingaga dayduda pan songkhalaki. Aduga hostel aduda leiba satra sing adudi. Kiraba khangde numitudi makhoise kaka sing adugi thongnaw sing adu. Makhoise amata hangtok narakide. Makhol adubudi adum taramgani khali makhoiso.
ꯑꯩꯁꯨ ꯁꯨꯝ ꯉꯥꯏꯍꯥꯛ ꯊꯣꯡꯅꯥꯎ ꯃꯔꯨꯝ ꯃꯗꯨꯗ ꯂꯨꯝꯗꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝ ꯍꯥꯏꯔꯤꯁꯤꯁꯨ ꯃꯄꯥꯟꯗꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯃꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝ ꯈꯔꯗꯤ ꯈꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ, ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯤꯉꯩꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯂꯣꯝꯗ ꯁꯠꯂꯥꯎꯅ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯨ ꯀꯤꯖꯗꯅ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯩꯁꯦ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯁꯥꯁꯦ ꯈꯤꯇꯤꯛ-ꯀꯤꯔꯨꯝ ꯃꯤꯠꯁꯦ ꯎꯏꯁꯟꯕ ꯉꯝꯃꯝꯗꯦ, ꯀꯤꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯦ ꯃꯃꯥꯒ ꯑꯩꯒꯤꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯇꯨꯝꯃꯤꯕꯗꯨ ꯈꯪꯀꯞ ꯍꯦꯛ ꯀꯞꯈꯠꯂꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯝꯈꯠꯂꯒ ꯀꯞꯄꯤꯗꯨ ꯊꯦꯝꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯗꯨ ꯀꯞꯈꯤꯕꯗꯒꯤ ꯊꯦꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯈꯤ, ꯑꯗꯨꯒ ꯃꯃꯥꯅ ꯑꯃꯨꯛ ꯊꯦꯝꯃꯝꯃꯤ, ꯑꯗꯨꯁꯨ ꯑꯉꯥꯡꯁꯦ ꯀꯞꯄꯁꯦ ꯁꯨꯛꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯀꯩꯅꯣ ꯑꯉꯥꯡꯁꯤꯕꯨ ꯉꯁꯤꯒꯤ ꯈꯨꯀꯞ ꯂꯥꯀꯞꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯉꯨꯕꯗ ꯑꯉꯥꯡꯁꯤꯗ ꯀꯔꯤ ꯇꯧꯔꯛꯑꯕꯖꯥꯠꯅꯣ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯋꯥꯏ ꯑꯩꯅ ꯌꯦꯡꯉꯨꯔꯦ ꯑꯃꯗꯣ, ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯑꯩꯔꯣꯝꯗ ꯃꯥꯁꯨ ꯈꯪꯑꯣꯟ ꯍꯦꯛ ꯑꯣꯟꯁꯜꯂꯛꯇꯨꯅ ꯈꯥꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒꯤꯔꯁꯨ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯗꯤ ꯅꯪꯗꯤ ꯁꯣꯅꯣ ꯆꯨꯕ꯭ꯔꯣ, ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯌꯦꯡꯉꯨꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦꯍꯦ, ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯦꯛ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯉꯨꯔꯦ, ꯑꯗꯣ ꯑꯉꯥꯡꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯆꯠꯂꯣ ꯃꯩꯈꯦꯠ ꯑꯃꯇ ꯄꯨꯔꯛꯎ, ꯑꯉꯥꯡ ꯑꯁꯤ ꯃꯩ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯁꯦ ꯈꯤꯇꯪ ꯊꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯎꯒꯤ ꯃꯩꯈꯦꯠꯇꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯅꯤ ꯈꯦꯠꯇꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯨ ꯉꯦꯉꯥ ꯀꯞꯄꯝꯕꯗꯨ ꯆꯞ ꯍꯦꯛ ꯂꯦꯞꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯀꯣꯟꯅ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯨꯝꯃꯒ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨ ꯀꯦꯗ꯭ꯔꯦꯛ ꯇꯞꯅ ꯍꯥꯡꯇꯣꯛꯆꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯊꯣꯡꯅꯥꯎꯁꯤꯕꯨ ꯑꯩꯕꯨ ꯂꯣꯜꯂꯝꯗꯥꯏꯅꯦ, ꯀꯩꯅꯣ ꯑꯃꯨꯛ ꯍꯥꯡꯇꯣꯔꯛꯄꯒꯨꯝ ꯇꯧꯔꯤꯁꯤꯅ, ꯂꯣꯟꯕ ꯆꯦꯠꯇ꯭ꯔꯕꯖꯥꯔ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎꯗꯨ ꯌꯦꯡꯉꯨꯕꯗ ꯈꯤꯇꯪ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯟ ꯃꯄꯥꯟꯗ ꯁꯨꯝ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯆꯞ ꯌꯨꯡꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯦ ꯀꯤꯒꯅꯣ ꯍꯥꯏꯕꯁꯤ ꯌꯥꯔꯝꯗꯦ, ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯁꯦ ꯀꯤꯅ ꯊꯣꯡꯅꯥꯎ ꯂꯣꯟꯁꯜꯂꯝꯃꯒ ꯑꯩꯁꯦ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ, ꯑꯩꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡꯗꯨꯃ ꯑꯩꯁꯦ ꯀꯤꯅ ꯋꯥꯈꯜ ꯃꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ, ꯄꯥꯕꯨꯡ ꯑꯩ ꯀꯔꯤꯅꯣꯃꯇ ꯍꯪꯒꯦ, ꯑꯁꯤꯒꯤ ꯃꯅꯤꯡꯒꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤda ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ? ꯉꯔꯥꯡꯁꯨ ꯊꯦꯡꯉꯐꯥꯎ ꯑꯁꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕ ꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, ꯖꯣꯒꯤꯟꯗ꯭ꯔꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯑꯁꯥꯏꯒꯤ ꯃꯤ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯈꯪꯗꯦ, ꯅꯣꯡꯃ ꯃꯗꯨ ꯑꯩꯅ ꯂꯨꯝꯃꯒ ꯅꯥꯎꯔꯤꯅ ꯁꯦꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯧꯔꯒꯁꯨ ꯌꯥꯏ, ꯂꯨꯝꯃꯒ ꯃꯗꯨ ꯀꯔꯤꯅꯣꯃꯇꯗꯤ ꯇꯧꯁꯤꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ? ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯁꯥꯏꯒꯤ ꯃꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕ, ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ, ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, ꯈꯪꯖꯄꯣꯠꯇꯦꯗ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ, ꯑꯗꯣ ꯅꯣꯡꯃꯗꯤ ꯏꯕꯥꯅꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯋꯥꯔꯤꯗꯣ ꯁꯥꯔꯝꯃꯤ꯫ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯤ ꯅꯨꯄꯤꯗꯣ ꯑꯁꯥꯏꯗꯒꯤ ꯅꯠꯇꯦ ꯍꯥꯏꯅꯤ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯣ? ꯁꯥꯏꯗꯩꯁꯨ ꯅꯠꯇꯕ ꯃꯥꯅ ꯐꯣꯡꯅꯕꯨ ꯁꯤꯗ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯈꯪꯗꯦꯗ, ꯁꯥꯏꯁꯤꯗꯤ ꯄꯨꯡꯇꯧꯗ ꯇꯧꯅꯕ ꯌꯥꯏꯗꯅ, ꯑꯩꯈꯣꯏ ꯑꯗꯥꯏꯗꯨꯗꯒ ꯑꯣꯏꯔꯒꯗꯤ ꯃꯔꯨ ꯀꯣꯛꯄꯗ ꯂꯣꯏꯔꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡꯈꯩꯗꯤ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯇꯣꯛ ꯌꯦꯡꯕꯗꯨ ꯌꯦꯡꯉꯨꯔꯅꯨ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯣꯡꯅꯥꯎꯁꯤ ꯂꯣꯟꯁꯜꯂꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯗꯨ ꯄꯥꯕꯨꯡꯅ ꯍꯥꯏꯗꯤ ꯂꯨꯝꯃꯒ ꯅꯥꯎꯔꯤꯅ ꯃꯥꯒ ꯑꯩꯒ ꯇꯧꯔꯒ ꯀꯥꯞꯁꯤ ꯍꯥꯏ꯫ ꯃꯥꯅ ꯑꯃꯨꯛ, ꯁꯣꯏꯗ꯭ꯔꯦꯗꯅ, ꯑꯍꯜ ꯑꯗꯨꯒ ꯅꯪꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯨꯕꯗ ꯅꯕꯥꯅꯤ ꯁꯤꯖꯖꯅꯤ, ꯅꯪꯁꯨ ꯁꯨꯝ ꯑꯍꯜ ꯑꯗꯨꯒ ꯄꯥꯕꯗ ꯉꯥꯎꯔꯛꯑꯕ ꯈꯪꯗ꯭ꯔꯦ, ꯌꯥꯔꯦ ꯇꯣ, ꯇꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ, ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ, ꯀꯩꯅꯣ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ, ꯍꯧꯖꯤꯛ ꯄꯩꯁꯥꯒ ꯑꯃꯇ ꯄꯥꯏꯗꯦ, ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ, ꯅꯪꯅꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯩꯁꯥ ꯄꯥꯏꯔꯛꯇꯣꯔꯤꯒꯦ? ꯑꯣꯏꯔꯔꯣꯏ, ꯍꯣꯔꯦꯟ ꯅꯪ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯑꯩ ꯏꯇꯣꯝꯗ ꯆꯠꯆꯔꯒꯦ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯄꯥꯔꯀꯤꯡ ꯐꯥꯎ ꯃꯃꯥ ꯃꯆꯥꯗꯨ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ, ꯑꯩ ꯀꯤꯖꯩ ꯏꯇꯣꯝꯗ ꯂꯩꯍꯧꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯑꯩ ꯈꯪꯗꯦꯀꯣ, ꯂꯝꯅꯒ ꯂꯥꯞꯄꯒ ꯑꯍꯤꯡ ꯂꯦꯛꯀꯣ ꯍꯥꯏꯔꯛꯑꯒꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯑꯅꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯣ ꯅꯪ ꯅꯄꯥꯝꯗ ꯅꯠꯇꯕ ꯌꯨꯝ ꯑꯁꯦꯡꯕꯗꯁꯨ ꯈꯔ ꯆꯪꯉꯛꯎ, ꯑꯗꯨꯒ ꯏꯟꯁꯥꯡ ꯈꯔ ꯍꯦꯛꯑꯒ ꯄꯨꯔꯛꯎ, ꯃꯈꯣꯏ ꯑꯁ꯭ꯋꯥꯏꯗꯗꯤ ꯏꯟꯁꯥꯡ ꯈꯨꯇꯥꯡꯗꯨ ꯅꯪ ꯈꯪꯉꯦꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯦ, ꯑꯩꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯗꯨꯝ ꯆꯪꯉꯝꯃꯤ꯫ ꯀꯣꯟꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯃꯥ ꯍꯜꯂꯛꯑꯒ ꯋꯥꯔꯅꯤ ꯍꯥꯏꯗꯅ ꯆꯥꯛ ꯏꯟꯁꯥꯡꯒ ꯂꯣꯏꯅ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤꯃꯛ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯜꯂꯛꯇꯣꯔꯤꯕ꯭ꯔꯥ ꯍꯜꯂꯛꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯝꯗꯦ꯫ ꯄꯨꯡꯁꯨ 5 ꯇꯥꯁꯜꯂꯛ, ꯇꯞꯅ ꯇꯞꯅ ꯃꯝꯕ ꯍꯧꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯩꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯁꯨ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯖꯣꯒꯤꯟꯗ꯭ꯔꯣ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯒꯦ? ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯎꯗꯦ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯃꯌꯨꯝꯗ ꯆꯠꯂꯨꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯩꯅ ꯄꯥꯔꯀꯤꯡ ꯐꯥꯎ ꯊꯤꯟꯕꯤꯔꯨꯔꯦ, ꯑꯗꯣ ꯑꯩꯅꯗꯤ ꯍꯜꯂꯛꯑꯣ ꯍꯥꯏꯈꯤꯕꯅꯤ, ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤ, ꯈꯪꯗꯦ ꯍꯜꯂꯛꯑꯔꯣꯏꯗꯖꯥꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯊꯦꯡꯉꯦ, ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯑꯔꯣꯏ, ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯏꯕꯥꯅꯤ ꯃꯆꯥ ꯑꯃ ꯅꯪꯒꯤ ꯀꯥꯁꯤꯗ ꯄꯥꯏꯁꯤꯔꯣ? ꯑꯩ ꯑꯩꯈꯣꯏꯗꯒꯤ ꯌꯦꯔꯨꯝ 5ꯈꯛ ꯂꯧꯊꯣꯔꯛꯀꯦ, ꯅꯪ ꯁꯤꯗ ꯍꯧꯗꯣꯔꯛꯑꯣ, ꯃꯆꯥ ꯑꯃ ꯄꯥꯏꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯅꯪ ꯑꯗꯨꯝ ꯁꯤꯗ ꯅꯇꯣꯝꯗ ꯄꯥꯏꯒꯦꯁꯨ ꯄꯥꯏꯌꯨ, ꯑꯩꯗꯤ ꯊꯛꯇꯦ, ꯌꯦꯔꯨꯝꯗꯨꯁꯨ ꯑꯩ ꯍꯧꯗꯣꯛꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯑꯗꯣ ꯑꯩ ꯌꯦꯔꯨꯝꯒ ꯄꯣꯠꯀ ꯂꯧꯔꯨꯈꯤꯒꯦ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯍꯥꯏꯗꯅ ꯑꯍꯜ ꯑꯗꯨ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯅ ꯁꯨꯝ ꯃꯈꯣꯏꯗꯨꯕꯨ ꯍꯜꯂꯛꯇꯣꯏꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯂꯦꯛꯈꯤꯗꯣꯏꯖꯥꯔꯥ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯇꯣꯝꯗ ꯌꯨꯗꯣ ꯊꯛꯑꯒ ꯋꯥꯗ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯟꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ, ꯄꯥꯈꯠꯅ ꯂꯥꯎꯔꯛꯈꯤꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯊꯣꯡꯒꯥꯟꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯃꯨꯛ ꯑꯩꯁꯦ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯑꯗꯨ ꯄꯝꯃꯒ ꯀꯤꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯒꯦ, ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯑꯁꯣꯝꯗꯒꯤ ꯂꯥꯛꯏꯗꯤ, ꯀꯔꯥꯏ ꯑꯉꯥꯡꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯍꯩꯀ꯭ꯔꯨ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯄꯨꯈꯪ ꯍꯦꯛ ꯈꯪꯉꯝꯃꯤ꯫ ꯃꯊꯛꯇꯒꯤ ꯑꯩꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯑꯒ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯨꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯑꯁꯨꯝꯅ ꯂꯥꯎꯊꯔꯛꯈꯤ꯫ ꯑꯉꯥꯎꯕꯤ ꯀꯩꯗꯧꯔꯤꯅꯣ, ꯅꯪ ꯉꯁꯥꯏꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯥꯎꯔꯤꯅ ꯀꯥꯞꯄꯨꯔ, ꯅꯪ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪ ꯍꯥꯏꯗꯅ ꯂꯥꯎꯊꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯣ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯈꯠꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯗꯨ ꯑꯩꯅ ꯄꯝꯃꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯁꯣ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯝ ꯆꯠꯈꯤ꯫ ꯀꯥ ꯃꯅꯨꯡ ꯌꯧꯔꯒ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣ ꯅꯪꯗꯤ ꯉꯥꯎꯕ꯭ꯔꯣ, ꯒꯥꯔꯤꯗꯨꯕꯨ ꯊꯣꯡꯒꯥꯟꯗ ꯈꯥꯝꯃꯟꯕ ꯌꯥꯗ꯭ꯔꯣ, ꯀꯔꯤꯒꯤꯅꯣ ꯃꯅꯤꯡ ꯑꯁꯤꯗ ꯈꯥꯝꯃꯜꯂꯤꯁꯤꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯈꯪꯗꯦ, ꯁꯤ ꯌꯧꯕꯒꯤ ꯒꯥꯔꯤ ꯇꯣꯡꯉꯛꯄꯅꯤ, ꯃꯈꯣꯏꯅ ꯑꯁꯤꯗ ꯈꯥꯝꯖꯈꯤꯕꯅꯤ, ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯑꯗꯨꯃꯥꯏꯅ ꯑꯃꯝꯕꯁꯤꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯁꯣꯛꯀꯦꯒ ꯇꯧꯔꯛꯏ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯂꯥꯎꯔꯛꯏꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯕꯨ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃꯁꯦ ꯈꯪꯖꯗ ꯇꯧꯔꯤꯅꯤ, ꯍꯌꯦꯡꯈꯩꯗꯤ ꯑꯁꯣꯝ ꯃꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯕꯤꯌꯨ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯩꯁꯨ ꯑꯩꯈꯣꯏ ꯖꯣꯒꯤꯟꯗ꯭ꯔꯣꯁꯤ ꯃꯇꯣꯝꯗ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯩꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯈ꯭ꯔꯕꯅꯤ, ꯑꯗꯣ ꯖꯣꯒꯤꯟꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯀꯨꯝꯈ꯭ꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯑꯥꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯔꯛꯄꯅꯤ, ꯃꯗꯨ ꯈꯔ ꯄꯨꯕꯤꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏꯅꯦ ꯄꯥꯕꯨꯡ ꯀꯩꯅꯣ ꯄꯨꯔꯛꯏꯕ ꯃꯥꯜꯂꯤ, ꯑꯩꯅꯁꯨ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯤ, ꯈꯔ ꯄꯨꯕꯁꯦ ꯑꯩ ꯀꯔꯤꯅꯣ ꯄꯨꯔꯛꯏꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯄꯣꯌꯣꯝ ꯆꯥꯌꯣꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯏꯃꯥ ꯏꯕꯦꯝꯃ ꯌꯥꯝꯃꯦꯗ, ꯑꯗꯣ ꯖꯣꯒꯤꯟꯗ꯭ꯔꯣ ꯑꯩ ꯑꯃꯠꯇ ꯄꯨꯔꯣꯏ, ꯆꯥꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ, ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯌꯨꯝꯗꯒ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕꯤꯕ ꯅꯠꯇꯦ, ꯍꯣꯇꯦꯜꯗꯒꯤ ꯆꯥꯔꯒ ꯍꯜꯂꯛꯇꯣꯏꯅꯤ, ꯑꯩꯒꯤꯗ ꯆꯥꯛꯃꯥꯏꯗ ꯑꯂꯨ ꯈꯔ ꯉꯥꯜꯂꯝꯃꯕꯅꯤ, ꯑꯗꯨ ꯍꯣꯔꯦꯟ ꯊꯨꯝ ꯈꯔ ꯇꯣꯠꯁꯤꯜꯂꯒ ꯆꯥꯗꯣꯏꯅꯤ, ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯗꯦ, ꯂꯦꯝꯅ ꯃꯥꯡꯅꯕꯅꯤ, ꯆꯥꯅꯤꯡꯉꯒꯁꯨ ꯑꯁ꯭ꯋꯥꯏꯗ ꯐꯅꯌꯥꯝ ꯊꯣꯛꯏ, ꯑꯩ ꯂꯩꯖꯔꯒ ꯆꯥꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤꯒ ꯑꯩꯈꯣꯏ ꯑꯗꯣꯝꯗꯨꯒꯤꯒ ꯈꯔꯗꯤ ꯈꯦꯠꯅꯕꯅꯤ, ꯁꯦ ꯀꯣꯕꯤꯒꯁꯦ ꯄꯦꯗ꯭ꯔꯛ ꯇꯦꯛꯄꯅꯤ, ꯀꯩꯅꯣꯁꯦ ꯈꯔ ꯄꯥꯏꯕꯤꯈꯣ ꯄꯤꯔꯝꯃꯤ꯫
ahal aduna yare yare na khoi tha ama chatnaba chajaro ai chaningde ai kumthare mamkhredana khoigi kumthapa masisu mai ama thanbidaba yararoi asumna hairamduna maraga sum makhada kumthaki ona haladu kumkhraga gi nupida aina sumna hairame hayengkhaide halakadaba oiragadi nganna halau sumaina tingdu oiragadi angang su yauri nungaite ada dum ahing leke su le o hairame aigi nupina mo aslam sangbadina bazada gari tongpom khangdadana phana kuina mapamadai ungaga leirurabani ahal amada hangaga songi gari se tongene minga se hujipo kumthadri hayengkadi nang yaudana ai chasararoi hairei numitoina so sakna na thongtok pirabanina ma he khalakpaga imani se sak chathok minnarame ai go tumba changage tawrapasida mapandagi ding ding chongba makhol ama tarakhi ai su maduda thongnawadu hangtokpase kirame nupido oiramgadra haidana aduna pingna phatpa marum masa amadagi mapanda yengthubada nupido amuka sumagi thopa pungsongda songaga leirame kijadana isu kuina yengba ngamamde adum phamungda sangaktuna hiptharame ahing nongyai sidana yumpu haladugi masa nupaduna khon hautana Jugindro kumtharo sida mukta haidana kaurakhi aisu madugi miduna amuk phau kawruktabaduda kari amuk tawrabajano ne khanna aigi nupidasu kaino sina kauri sina kari leirabajano hangamme aigi nupina muk khangde do muktadi thokpiruso aduga hangbiruro hairei aisu tanna makhada kumtharame aduga tamojit kari leirage hangamme imbugi masanupa aduna amu kainoina kaubase tadro sasa kumtharakpa yadro law manungda sangasi babado karino mataukhre hospital de ibani mukta pukhatminarusi hairei adumna hek hairakpaduda ise isada pakhalame kaino pabung kaidorage tamojit hangamme masanupa aduna muklawse aisu khangde khumaki adumna yum aduda sangduna yumbu pabung adugi manakta sangubada ahaladu masado padrak taraga gyan mangduna leirame aisu pabung dugi matau aduda pakhatana haipet masano maga kaurame pabung kaidorage Jugindro la iye haidana masado sumno mamme masano paduna muk Jugillaw se nang poro ai thangalake garida hapsi haidana ahaladu aina porga masano pagi garida hapame aigi nupi sumateng pangba sangakhi aduga ahaladu hospital da pukhalame laibak thibadi hospital hek yobuga yumbu pabung ahaladu doctor na sire hairakhi ngalibadi doctor na su kamdong na ahaladu siri no haibase haipam khangamde aisu ahaladu na lekhidabadu da apokpa ipamak natragasu aise thamoi sokna kapame aigi nupi su kapame tawdabu masanupa du di khara kapamaga tokhi matau sumna ahaladu yumda putharaktuna mathau mangamdo pangthoknaba sem sarame aduga idi makhoi adagi mi leitrakan poloi phamse karaida leige su khangamde adubu yamna nakna mafam jaga amada leirame ngaglibadi ahaladuna kana mathau mangam pangthoi ngaida nupido mafam jaga amadagi munna lepaga maisa ibadu yengaga leirame aisu ngahaktoda punga khekna khi kaino sigi nupi subu tasingna lai oiriba jara karigino mana poloi base sumuna yengisibo khallame konaina make yamarumda yengthuraga muk yengakpada nupido mafam aduda muk leiramde aisu isada poloi pham aduda sumaki bama poame adumaina nungaita ahaladugi mathau mangamsu mayam sangdana dum pangthoame makhoi mari mata su gari kara mamamga numito da loina laknarame adudaigi nupidi hainadraba mali aingonda sanga sira hairei aina mung ngai khoye mi ga leijadabaga ngayak chanung lonbi koi su thabak khara tawbi khige hairame adumna yak haibaga masanupa aduna musumna hairei kaidorino nabani manungda mi lai se chanung lonbi so yadro magi wahi wata adudai se phana saungningaga su leikhidaba mapabung adugi khallaga aise asawbado phatharame aigi nupi su masade itantan aingonda kirup yengjarakhi aina sungak nomdo dang hak mateng pangbiruro hairame numitudi nungaita dumaina dum hauki nungalamdai sida ibani so khogi kada saminarame aigi nupina so aingonda sumna hairei pabung su leikidre masanupa sigi mataw sida ibani bu sida kyam kuina leikisi hairino hangai aina mungai ko matam khara leikisi adu pabung leikidabasi mangasa manare adum leiriboida ningi wakhal asida adu ina moda wa masu tanggoda balai aidi pabung na leikidabadu karino mai singda singnai hairame aigi nupina muk kaidawrake hangai aina mo yengo ngarang pabung na nupi etuda
khara ngangui-dana sida hege but sanabi nupido aduda tawrijaro masanupada hangui asengba haide sakta kaktuida tawraga lei akoina hangiba wahangsi phajina khumbide akoise yamna usitana hekta khumai sidai harau harau sakridubo kamaina hekta leitre hairisibo ai gyan tadre aduga amana pabungi mathau mangam pangtho ingaiduda nupidu mafam amadagi munna mai saibudu yengaga leirammi aidi sase pungkida kizare hairammi aigi nupina mukhoi hojidai su nangna hairaga karinu masum khanjalai ado akoisu atopa mafam amada sakrasiba pabung leibagi sida akoina leiba ngambani ai masanupa se yamna hainade hairei numitudagi pabunggi sorat sonripho manung asida akoigi kase sukimatik tamnarami tamnaba henmandana hostel da leiba satra 10 muktu makusu mafam adu thado maga loina sanakhi yumbu masanupa adusu yumda sunglei leiramde hanadi pabungdu leijaringaidadi marang leijarambani hojikti yum adu imam mamaga mai muthalaga dum leiramme aduna akoisu mapanda thorakpadi isada akiba ma hekta poame numitudi akoise tumlingai mapandagi yumbu pabung aduna aibu hek kaurakpa dumaina Jugindro haidana kaurakhi madu ai itomda taba natte aigi nupiso tarame aduna ibani se phupuk hawgat minarame aigi nupina so kaino hojik kaurakibadu pabung natro hangai aina muhoina pabungna kaurakpaga sabhek manai natraga suraka sondribasida mathwai mamituna kauri zaro hairame ngayak leiraga mukyamna wana Jugindro haidana thungang mapadudagi amukasu kaurakpa makon tarame handakti sanupi apikpa angang adusu tumambadagi yamna kanna kapkhalakhi adumaina su mapandagi kaurakpaduda ite nau thungnau mapaduda sangaga marum mamadagi mapanda yengthubada nupi ma hek adaida leibadu madugi nupido khoiromda olaga nophet tawraga sabyungna lepaga munna yengaga leirame tasengna nupidugi matawdu kidaba ngamde aigi nupidi kidana madi angagi manakta sangkhi aduga ngaglibana yumbu halladugi makondu mana kamdongna saribanu masine aiso ngayak nupido yengamaga aigi nupigi manakta sangamme mana swengonda heng mafamche thadoga satkrasi nang sum anam kalanu sigi mafam asidabo kanana sida leiba ngamdurigi haidege aiso wamata khumdik ki mandana kaidosige khalamme ngayak leiraga mokhoi kafam yoti kairakaduda amuk mi mana karapagi mongda kongkang karapa makhol amasu tarame ite inangsu kidana phamungda tuphak tuphai mina se sap yungduna lei ahinga adumadi tamnarakpada kaida hairune akoise akoigi lamdubu koliba iswaradu ningjaduna wana nunganba ngairame nonghe ganbagagi nupidi nang lehawro haidana madi mapi marun loisanba hawki aisu mafam ase thadoga chalhobuna phare khanduna maga puna posai loisanminarame mafam adu thadoga chalamdai aduda yumbu pabunggi leikidaba photo aduda aina pabung nasa amuk chalage ko pabunggi sorat numitta nasa amuk laksage ai chale hairamduna ite naw aige khungang aduda halakhi kona pabunggi sorat thokpa numituda madi chase yadre aide pabungdu nungaite haidana sorato yawba satpirame maduda masanupaduna aingonda chalamdaida hairamde haidana magi hungnabi jagat ngangbada howrakhi maduda isu tasannaramde kona ise sorat loibuga nupi aduna hek lepamba mapaduda yengubada handakti nupido leiramde aisu kuina leiramde mafam maduda thuna ise dum halakhi masine mayam ngasigi rian hore story mathangi wari thagalakpada mayam punamuk thengnarasi ngasigidi mayamdagi kaina naba bidya lobjari